ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤ ꯀꯌꯥ ꯂꯨꯊꯅ ꯏꯁꯤꯟ ꯁꯤꯖꯤꯟꯅꯅꯗꯕꯅ ꯑꯅꯝꯍꯥ ꯐꯖꯅ ꯆꯨꯅꯔꯦ ꯃꯔꯝꯁꯤꯅ DAꯁꯤꯅ ꯃꯔꯛ ꯃꯔꯛꯇ ꯄꯨꯔꯒ ꯂꯥꯛꯆꯒꯅꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯒꯤꯗꯃꯛꯇꯗꯤ ꯀꯥꯟꯅꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯄꯥꯎꯈꯣꯡꯁꯤꯡ ꯑꯁꯤ ꯐꯣꯡꯕꯤꯌꯨ ꯄꯥꯎꯈꯣꯡ ꯑꯃ ꯐꯣꯡꯕꯗ ꯄꯣꯏꯟ 10 ꯐꯪꯒꯅꯤ ꯄꯨꯟꯅ ꯄꯣꯏꯟ ꯀꯌꯥ ꯐꯪꯕ ꯉꯝꯕꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯍꯥꯟꯕ ꯋꯥꯍꯪ Emoji ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯔꯒ ꯀꯔꯤ ꯋꯥꯍꯩ ꯄꯨꯊꯣꯛꯄ ꯌꯥꯏ ꯃꯔꯛꯊꯠꯅ ꯀꯥꯟꯅꯕ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤꯕ ꯑꯅꯥꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯁꯨꯞꯅꯩ ꯂꯨꯄꯥ 300 ꯈꯛꯇꯗ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯀꯥꯏꯕ ꯁꯣꯏꯕ ꯂꯩꯔꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯅꯥꯕ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯅ ꯈꯪꯗꯣꯛꯅꯅꯕ ꯍꯣꯜ ꯕꯣꯗꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯉꯥꯛꯊꯣꯛꯍꯧꯅꯕ ꯑꯈꯟꯅꯕ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡꯁꯨ ꯄꯨꯖꯔꯛꯀꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯁꯥꯏꯗ ꯏꯐꯦꯛ ꯂꯩꯇꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯒꯤ ꯁꯦꯝꯕꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯒꯗꯤ ꯇꯤꯡꯈꯤꯕ ꯁꯦꯜ 100% ꯍꯟꯗꯣꯛꯆꯒꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯂꯩꯔꯣꯏ ꯍꯛꯆꯥꯡ ꯈꯛꯇꯪ ꯆꯦꯛ ꯇꯧꯊꯣꯛꯆꯒꯦ ꯍꯥꯏꯔꯒꯁꯨ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗ ꯊꯤꯟꯊꯗꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ